Neswalda ming tabiriba sumbu yumnam Anuradha Devine Konona Krumzari. Howsing Maroi Bapauda, Steresida NRC Chanangadabane Hana Mahiro Lob Taruna Korabangkaitan Imasinga Konsang Sankre. Juvenile Justice Act 2015 Amadi Pokso Act 2012 Amasong Child Marriage Haibi Hiramda Numagi Oiba District Level Sensitization Program Pangtokre. Kaksingda Honda Motor Cycle Amasong Scooter Ge Sorum Amahangokre. The impact of art and literature as a catalyst for social change Haibi Hiramda Numini Chatharapa International Examination Trade. House of Pausan Pizari. Statesiga Yumna Nariba, Myanmar, Nepal, Amadi Bangladesh, the game meet out Mian Sakia, illegal Oiba Monda, State Asida Saxilactuna, Kundansanba, Amadi, Makuigi, Mingda, Lambo, Onbakia, Toxilakle. Asigumatawonka Asidaki Irandama Asibukanana Bagadamata State Asida Population Commissioned, Linga the Bani, Loinana, NRC implement Ogadabani Haina, Mahiroi, Love. Tarugna, Manipur Amadi Delida Kongsang Changsang Krabachu, Chap Sapa Pakom State Amadi, Center Ge, Mike de House of Power, Pirpalatri, Maramasina Atuba Matamda, State Asida, NRC, Chanahangadapani, Haiba, Mahiro, Lub, Tarugna, Quenamang Kaitel, Ima Singa, Kusamnaraga, Se Banglo Tamna, Rally Chapada, Manipur Police na, Kangla Mamanga Thinkre. Ngasi Satkiba Kongsang, Asigi Matangda, Desamgi President, Laysang Temp, Lamyan Manahai, Lamda Masida Yellow Me, Kananabaga Batangada Pambaide, NRC, Chanahanbani, Manipurna, India, Tillaba, Amadi, Indiana Independence, Pangba, Chahi, Humbudra Manga Suraba Pauda Lamdamba, Sigi Indigenous People, Kanjanabagi, Chapsaba Register, Amahuzu Pauba, Tambitaba Haibasi, Yamnalabak Tivani, Mahiloi, Love, Tarugna, Miam Galoinana, Lamda Masda, NRC, Chanagadabani, Haidibawa Pamasi, Center Tagi, Nivanate. Tawham Topa, Matotoba, Matik Chana, Taw Haina, Demantobani, Haidaba, Hidamba Asida, State Asige, MLA, Amadi Minister Singna, Tasinadana, Karigumba, NRC, Asi, Jana Handaba Taragadi, Ehenba Kongzanko Oina, Blocketa Power, Tarupaya Haike. Manipur Police ke Traffic Control to Police Wing na Ahanba Oina, Italan Drive, Sataduna, Kanglon Kaina Gari. Thawasing online da find athiba hawan kray impalge kangla nongsuk thong da pangthokadriba driver hodopage tharamda helmet uptaba gari machada miyoi ohom tonglamba amadi che sudana gari thawas
thawasing I chalan kakani Taranga mari lainana traffic control to police wing SP Wung Pampa Kasana online da find athiba hawan krai Impal ge Kangla nongsup thong da pangtokadriba driver hodubage tharamda helmet uptaba gari machada miyoi ohomba tunglamba amadi che sudana gari thawasing I chalan kakani Taranga mari lainana traffic control to police wing SP Wung Pampa Kasana Pangmising da Pongdokibada I chalan si matamba kharaki mamangda Team Minister na introduce to kibani adubo seasonaba haiba watpana I chalan ge magent paigadaba sing ningtina training piraba matungda thabak hobani I chalan kaklabang matungda kudakta find 3 dabasu angamba matamda thibiyai kanagumba amana jam manaba maral amuk hanna Harabadi find Saduk ani Hanganna Adum Toksarakani I chalana seasonabana traffic police na salanta kaktana Hainaraga Tadoke Haina Miamna Hainaribadu Yararoi Maralairiba Mioido Garaka Chalanka Krea Haiba Iralana Kanglagani Chalanka Kakrabamatunda find Tidrabadi license Kakpa Yamna Tonga Tonganba Jaraglegani Asigumba Kudung Sabasi district Kudimukta Atubada Tamlagani Haiki Angang sing mari lainana thokliba thokdok wathok sing ase handa ase haribadi leiriba eka amasung lo sing ase chehi noriba angang sing na hena khangan ba ngamnana bagi damakta school syllabus ta hapage matau tare haina kasingi dise somarja salam na phongdoke DC Kaksinge complex the Labor DC ge comprehensive holder district child protection unit Kaksing Department of Social Welfare na district administration Kaksinga Kusamnana Sinduna Pangtokeba Juvenile Justice Care and Protection of Children Act 2015 Amade Pokso Act 2012 Masong Child Marriage Highway Hiramda Nomage Oba district level officers nge sensitization program ama Taramapu aina Sarugya Kiba DC Kaksing Somarja Salamna Mahake Wapamase Pongdokibane DC Kaksing Somarja Salamna Makataraduna Hai Angang Singa Mari Lainana Thokpa Thokdok Wathok Singa si Imung Manungi Lairiba Pibam Singa Ayambana Mari Lainai Mama Mapa Suna Laitaba Lairabasu Mama Mapa Ani Wakal Manadabadagi Toina Kana Sanaba Thokanba Imung Mapa Oibasingna Mayagaba Sinjak Seasonabadagi Imung Kangkong Saiba Amadi Imung Manung Kukanta Pangandaba Imunge Angang Singda Hena Thoda Wathok Sing Asitokale Maram Kaya Asina Angang Singbo Kanana Bagidamata Lairiba Egg Lo Sing Asi Ekoi Kudimangna Kaminaba Matautai Pongdoke Ngasagi Tarambatuda Department of Social Welfare Ge SCPS Program Officer Malalaistram Amadi DCPU Kaksinge Legal Camp Provision Officer Rina Chano Morang Themna Akanga Ahising Oina Sarugatuna Mathangsina JJ Act 2015 Amade Pokso Act 2012 Amasung Child Marriage Haiba Hiram Sida Wangangke Tarutananba Amasunga Amod Akai Singh Chekhaidana Ningthina Loishenba Kaksing Municipal Council Ge Mapam Singh Ohenaba Pandamda Kasang Municipal Council Ge Yimthong Kudimakta Amod Akai Pata Haudi Singh Mapam Sana Loishenba Miambo Wakal Tahanba Amasung Ka Amod Akai Pata Haudi Singh Hamnanaba Angangba Asangba Amasung Higong Machuge Letter Bin 3x3 Yatopaki Tabak Ngasilation Cray Kaksing Sumak Lekai Daleba General Community Holda West Management Resource Segregation Ge Awareness Amasung Letter Bin Yantok Patarambada Naurem Sansikumar Caretaker Se Portion Na High Ekoige Imung Manungda Nomage Togliba Amod Akai Pata Haude Kaya Ase Mapam Sana Chana Loishinduna Tarutananba Ana Ayek Laitaba Kunai Ama Puranaba Honaba Matautaba Adu Aikoi Punna Kaminaba Matautai Maramasina Equina Amod Akaisang Mapam Chana Loishinaba Little Ben 3x3 Ase Kaksangi Yimthong Kudingi Oina Yantopane Pandoke Taramadu Dakasa Municipal Council Asige Executive Engineer Nauremp Ramchandra Madi Assistant Engineer Salam Jubreshona Akang Ahising Oina Wanganki Vatarampa Aduda Councillor Singsu Saruyake Ngasi Ziribamgi Bapu Parada Leba Multi Utility Complex the District Child Protection Unit DCPU Jiribam Department of Social Welfare Government of Manipur Sinduna Juvenile Justice Act 2015 Amadi Protection of Children from Sexual Offences Highway Hiramda Nomagi Oiba Sensitization Program for DLOs and Teachers Bangtokre
Tharomaduda DC Jiribam W Malengam Bachanglai IAS DCPO Jiribam Indrani Songtham PSP Jiribam Maharambam Pradeep Singh IPS Judicial Magistrate First Class Jiribam Boni Laistramp MCS CWC Jiribam के chairperson Mutum Maipaksana Amadi ZEO Jiribam Thogdam Amurasi Chanu MES na Chief Guest President Amadi Guest of Honor Oina Saruyake. Honda Motorcycle and Scooter India Private Limited के Associate Dealer Ama Oiraba SS Honda Hainaming Tonba Honda Motorcycle and Scooter के showroom pa amang asakaksang Lamdong AR Camp Manata Hangdokre. Laisang Tham Subhasna Mapu Oiba showroom pa adu and the Mangsa Tabam Director Punia Automobiles Private Limited na Ribang Kaltana Hangdokiba Taramadуда and the Mangsa Tabam na Hai Hana Sub-dealer oina Lairambadiki Ngasiji Associate Dealer oina Surumba Amahangdokle, Suruma Sanakaksanga Masunga Akoibada Ladiba Hondagi, Makongani Panba Garisan Laitok Laishind, Hangdo Hangzind, Samdak Shamjent Amadi, Spear Partnership Basing, Araiba Mongda, Miamda, Pangan Mangam Lagani. Masida Sunatana, Mioikia Basu, Tabak Pituna, Imung Manuki Samilan Dasu Atawam Mating, Pang Mangam Lagani Pandoke. National Hal Mission की मकादा डिस्ट्रिक्ट के हल सोसाइटी थोबाल सिंधना थोबाल डिस्ट्रिक्ट की ओइबा आसा कन्वेंशन 2023 ngasitawan डिस्ट्रिक्ट वांगल कम्युनिटी हॉल द पंगथोखरे थरमदुदा डिस्ट्रिक्ट हल सोसाइटी थोबाल की चेयरमैन जो ओइबा देसे थोबाल आंदिन सुबास डिस्ट्रिक्ट हल सोसाइटी थोबाल की डिस्ट्रिक्ट मिशन डायरेक्टर सु ओइबा CMO थोबाल डॉक्टर वाइनोकुल अमसोंग डिस्ट्रिक्ट हल सोसाइटी थोबाल के मेंबर सेक्रेटरी सु ओइबी डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर KSS मेमचा देबिना अतोबा मीटिंग थरमपु अमसोंग अखनाबा मीटिंग को ओइना सरुयाके DC Thobal Atin Subasna Haikibada Nasan Hal Mission na Pangthokliba Tabaka Thoram Sang Asi Asoke Matikyame Masibo Mai Pahanaba Honabada Atawal Thodang Loriba Asi Maru Aina Asa Sangne Asa Haiba Simpamba Asi Laikai Lamdam Aduki Data Loina Kankadabani Asa Singna Pirakpa Reporta Thazawa Thamlibani Makoina Pirakpa Reporta Yumpampo Oidaga Tabak Tauribani Haidaduna Asa Singna Su Lana Haijalakpa Yauragade Maduna Lekai Amadi Lampa Amage Data Lana Chakragade District Asige Rikota Chauna Akaibalakani Maramatana Asasana Hiramasida Section B Haiki Nasigi Tarampa Aduga Marilena Tawan District Oina Tongantongamba PHC Amasung CHC Sindagi Kangalapa Asasang the So Best Asa Award Sulatoke Taramba Duda Asasing PHC CHC Singi Emo Singsu Saruyaki Kaksing District ke Arongka Police Station na Kuanba Tokpasing Dalaiba Edet High School Ama Oidiba Tokpasing ka High School ngarang numidang may chakpada school asige polang kya may natum na sakre may sapagi thawdo ka ado ngarang numidang pung tarama thoirom tarapam matam da thoki bene hairi hirambasage matang da thawdok thopam dage phangba pawgi matung ina class 6 tage 10 phaw walaiba tokpasing area ge amata ngairaba edeta high school na se mai chakpa ado ngarang namidang pung tarama thoi khara helapada school manakta laiba mioi singna urakibane mai chakpa hek ubada manang nakpada laiba miyamna changsilaktuna mai kannaba honake hairi Kunjasang na mapampa aduda yarokpa matangda school asage headmaster ge room computer room pa amate kitchen room pa adu maina tumna changtuna atopa classroom singda lanchan ba horake Kunjasang na ising pam seasonaduna ising jinglaka mai mathat padege classroom pa ataide kai henna amanga ta thokide Ngarangi mai chakpa thodok aduda school asige mahiroi singda yanthongnaba thamba lairak sing computer set tara generator ama syntax ani upumari amadi office ke maro ebache sangkya yaukre haire mai chakpa asige matangda school asige school management committee ke secretary salam netana school asi session hoduna class hoba kuidribane ngarangsu school asi class tauribane Chakleba mai asi school ta asida electric pusinba leitaba amade school authority ge mai ge dege mai chakpa yaba thabaka amata tauramdabana mai asi kanagumba kharana tharam katra haibagi chingnaba lei maram asina hiram asida lenga ke mari leinaba singna akan mamiyang changbi haike
Nakalambaramda mai chapage thaudoka adubo tokpa chingge club amadi maira paipi singe maikaidage akanba maunda yaningdaba phangdorakle iramasigi matangda tokpa singe education and guide center ge secretary oinam setalna paumisangda phangdorakpada ngarangge mai chapage thaudoka ase kanagamba kharana tauge yauna Torambage mawang manbagi singnaba lay maramasina hiramasida lengaki mari lainaba singna akan bay miyang jangtuna mara layba singbo paduna sarak pibiyo lengaki maiki dagiso tokpasang amasung sari konsenta hairiba kul ani asige amata ngairiba high school to oiribani haiba asi khangbi baga loinana area asida layriba pibam sogliba imung singi masa masu sing mahi tambage amata ngairaba iskunta asibo ataba matamda samsam biduna mahiru simbo lairik tamba phangan biyo hainasu lenga ki puning sangsilakhi amaramda school mai chapage thaudoka sige matangda arong police station asu kesa ama lokhatuna thaudoka sige achamba langla langjenda putongnaba thikepat haukhre hairi Manipur lengaki Food Safety Administration Tawana Sinduna Port Fortification ge matangda nomage oiba awareness program pa ama ngase Tawan wang matabada leiba CMO office ge conference hall da pangthokre Tawa Municipal Council ge executive officer as Pradeep Kumar na mayai tangban lawduna pangthokeba awareness program pa duda Food Safety officer Chandente A Projendro amadi Food Safety Administration Tawangi designated officer Yumnam Strategy Chingna resource person to oina wangangki awareness program paduda ICDS ki staff sing Angalwadi worker sing consumer sing ka amadi FVO ge staff sing na saruyaki World Theatre Day ga mani lainana the impact of art and literature as a catalyst for social change haiba theme asida numinini chamna satarakpa Indo Bangla International Seminar ngase Lamsingka achobada lepa Palem Pantho Cultural Trust ke aurai sangda ngase loisin kre Tharomba duda chief guest ke waran piraduna MU ke humanities ke Dean Professor Nahapampa Arunana chief guest ke waran piraduna hai Atauriba Singna mana Tausariba Kala adu pangtauda Tauduna Laibana Art and Culture ke lamba asida ekoina Zawkad Hanning liba adu maipak loi Art tawbagi mathakta art adubo nainaba ama changi madu nainabagi kudong saba adu seminar asina pidi seminar paper sing asina thamleba waronda ase kadai phawa nainaba yai amadi hiram singka ase modern ti era asida kadai phawa tangai phadaba lai haiba ase khangnanaba seminar asina kudong saba pidi phongdoke Palem Pantho Cultural Trust ke chairman su odiba critic amadi playwright Buddha Singh Thamna preside kiba thorampa duda Kanglei Mime Theatre Repertory ge director Dr. Y Sadananda Elias Bobby amadi DMU ge associate professor Dr. L Lanchan Bamaitena guest of honor oina saruya ke seminar loichan banumi ke ahanba session da DMU ge associate professor Dr. As Lanchan Bamaitena moderator oikibagaloinana resource person sing na seminar paper pathoke Community Satakiba seminar asida puna resource person taranipana seminar paper pathoke Taramatuda ihul laichal haina mingthonba seminar paper sing punsan balariga masupongke Ngasi ayu angan bada Mori ge emb chanok village Manaki Impal More lambi ge lokha romp thangpasarukta howa upambi amada mioi ama thauriyanduna seremle hairi asiba haksang adu ayu ki pong tara tarakpada More police temba amana laktuna lokhakre hairi Police tagi phangpa pawgi matungi ina mioi adu chanampam boben chahini putaru apokpa rasini maha khongjongi manu channa leiba sambam dagi ne hairi Kundrapa Assembly constituency ki manung da leiba uyumpog gram panchayat ke ward number 6 Lamboi Khol Nongsompa water line department CRG MC Nariga scheme thabak subage Zawkato holder khanmada mong marin tadabgit Kunzama sent Kokai Lukai Nadore Haina Lamboi Khol Development Committee ke secretary Khaidem Robena Paumisang da Phondokre Lamboi Khol Development Committee ke office ta Paumisang ka unabada Robena Makata ke bada Zawkat holder chahum khara hena laiba ward asida Zawkat holder Marpudra Nithoi khak khangkalaga thabak suhalle Hausai Pradhan member sing power paidabana hanike Pradhan Thangjamp Inaw Sana Sinduna Hapa caretaker ge Kuthangda Zawkat holder Marpudra Nithoi khak khangat pagi
tabak chathaduna lamboi khol amade nongsumba kholgi khunjagi marakta nongai nahanre job card holder marpudrani thoi khag khangkalibase karamba criteria da khalibano haibadu khangde khul anina wata ama sembasida nongsum kholdage job card holder amata thabak suhanba yaudabana nongsum khunjana lamboi khol khunda lana launare later later singge lakpai skemba asida hanage pradhana atopa thabak tawasi mari lainaba singna yengsenbi haike Patadar singna mangsamna khangalamba amata tawdana mayange imphal-ge khongka ahanbi makhagi nga phamba leiriba lamgi saruk singbo Loktak Pat ke area ni haiduna lengangna lamba lawsinaba honarapage mayukta mayang imphal bengun ge lawni singna khongjang sikre khongjang adu ngasi yupung 12 rom taba matamda mayang imphal ge khonga ahanbi makhage nga phamge area da sangsangkhebani khongjang adu da thasage tangkon tarukta lenga ke kafenda pd minister el susandrona lusang batimba amana Loktak Pat ke lamba lawsinaba program matching season aduna lebak Tauramba Mapam Singh Miyamna Amak Panzinke. Khongjang aduge matangda Joint Youth Development Committee mayang Imphal ge President C8 Asobana Loktak Pat kanba asi mayang Imphal Bengung ge Miyamna supami amadi sabutna lagli adubo handak lengangna Miyamda khangalamba tawdana lawsinaba honariba lamsingka asisu matam kya ge mamangdage khunsa singna patata duna nga pham tawduna hingnanabagi lambi oiriba maphamne maram asina lengangna handak Local akliba tabak asi bengon ge miyam na yaba ngamloi amati makatana lengak asina ngami ge haibudi ngami haibki matagumna patadar singda mangsamna khangalamba amata tawdana lamb lawsinaba honarabadi lomi miyamna chapsana thenagani maram asina inna chingna leijariba mayang Imphal bengon amati khong ahanbe makhagi lamgi area da lengangna irang thongnaba thabak amata tawbigenu haiki Myanmar dagi lanjan larpa singi temporary refugee camp ama sanana baginamata TT and Health Minister Letpau Haukim na lusangba ministerial tempa amana Howland Pai village da sanana bahonari Haidba Howland Pai village asi state gazette yaudaba Manipur government na recognize tawdaba lamba amane tasinama Howland Pai village asi Tenopont district ke More block ke Manung Chanba Mankang village ke lamne Sarkana Howland Pai village ke lamba haibe ke mahota Mankang village ke lamda temporary refugee camp sagane haina lautapio haina Mankang village ke chief Nongchim Labam Moyona ngasi Manipur Press Club ta pangtopa commission ge mipamba mada pondokre mana makatana hai recognize oidaba village amade refugee camp sagani hariba wafamba ase yanengdaba nate taramna oi adubo Howland Pai hariba recognize oidaba kul asina leriba Mankang village ke miyamda karigamba amata tanaramdana lautopa ase yaningde Mankang khungi miyamna so sarkar asina paikhalapa apaba thabak kidamaktadi darkar leba lamkathokani adubo maming laitaba khulla amage ming paliba ase onthopiu Howland Pai hariba khulla ase hauki basai lisangma chamapan marphudra manga dage niyam lana khunda kiba khulla amane masida leiriba sing ase indigenous people ngakta oibra oidabra haibaso khangmanga manate khulla asega mangkang khulga hojik so complex ama leibatanatna Kota case leiribani maram asina lengangna Howland Pai village haina lauthokleba ase Mankang village haina onthopi haike Imphal district ke Khundrapam da leiba Tampa Quality Academy da oza oiba soibam laikai pakhangban leiraktage irom sipsangi yimda sakangdaba singna thasage tang kundaru ke nimidang da nongmai kapsalambage mayokta Tampa Quality Academy Khundrapam ge mahiroi shina punjan sangkhrai Khundrapam da leiba school ge campus da school asage oza amade mahiroi shingna sarugya tuna pangthokiba wakan mifam ge khongjang aduda nongmai kapsalambage mayokta iba placard ke asijna ke loinana sarugya kibasingna phongdarakpada oza oidana mahiroi singbo takpi tampiriba oza amage yumda nongmai kapsinduna ake akhang piba asi yaningde thawong asi kanana kari maranggi damakta satharamano haiba adusu atawa matamda senglopiu
amadi lengaki maikaidagisu asigumba pamdaba thodok ase makhatana thoktanaba thabak paikepiyo haike Congress leader Rahul Gandhi na VT Savarkar ge maramda phongdokiba waphamdagi Udhab Thackeray ge Sena faction na nuaitaba lerangkhrabasu hojikti kenakiba wakhalge natana Modi ga thengnabada punsanabage waphamna maru aiba oire haina Sanjay Rana phongdokre aikoge punba asi tongkoina legani thajai haiba waphamsu mahana phongdokhi Gandhi su apupi Sonia Gandhi ga loinana yauki Gujarat ke kota amana mabu jail da thamnaba wayel piriba amadi Lok Sabha da ke disqualification tawriba aduke wakamda opposition na magidamagda lepigani haibagi thajaba Rahul Gandhi na phongdokhi mabu disqualification pibage mayukta Congress na tha ama chumna protest tawgani haina lauthokre lesangani tarama panda thokiba defamation case amaga mari lainana Rahul Gandhi ko mara laire haiduna Gujarat ke kota amana Mahaku sahi ani jail da thamnana ba wayal pikibani lisingani tarama pange Lok Sabha mikhange vote khombagi meeting amada Prime Minister Narendra Modi gi surname da remark ama pikibani huram bapunama ke surname Modi haibasi karamna comment oramlibano haiba warol asi haiki haiduna defamation case ama thangalakibadage court aduna Rahul Gandhi bo mara laire haike amadi jail da sahi ani thamnaba rai pikibani Maku sahi ani jail da thamnaba wayal pikhiba court aduna Rahul Gandhi bo bail granted tawkre amadi sentence adu suspended tawkre hairi hauzik arobada maroiba pau amona pizari Sterisida NRC chananggadabane haina mahiro lok taruna kharabang kaitan imasinga khongjam sangkre Juvenile Justice Act 2015 amadi Poxo Act 2012 amasong child marriage haibi hiramda numagi oiba district level sensitization program pangthokre Kaksingda Honda motorcycle amasong scooter ge showroom ama hangdokre Loinana the impact of art and literature as a catalyst for social change haibi hiramda nimini chatharapa international seminar loisankre Image PAODAM ngasige de matang asida loijare miang tabiri besang ba amuka hana krumjare